Loyalam E-PAO tabi bakutimappu hitram susmitana namidangi pau pizari ahamda marfuda headline. Rengma Naga ani fukiba amasung ayawba sel muhawda chenaba kila lawba sing athubida phaduna therapy dabni haina RS tuna singoraki NRC pangtonaba UNC na PM da memorandum Thingjikhre MLA Ibobi amasung MLA Surjakumar social boycott Touba Yaona Leppa Thingjikhre haina MC unification phongdorakli pausatona pijari Rengma Naga ani fukiba amasung ayawba sel mulhawda chenaba kila lawba sing athubida phaduna therapy dabni haina RS phongdorakli Mamang tha March kunithogi numidang amasung kulhumdogi ayukta Kangpokpi district ki Kaithalmanbi amasung Sapar Mainada kuki khulai paibasingna Nagaland gi Rengma Naga anibu pharga tamthina phuraba matung makhoidagi ayawba sel amasung mobile mulhobada chenari basing adu athubada Manipur sarkar faduna matik chaba dandi pigadabani karigumba hariba wafam asi lengangna thabakta onthoktrabadi Naga singi security amasung right ngak shenabagi damakta mathau tawa thabaksing paikhalagani haina Rengma Students Union Naga Amdi Ansamgi Maiketagi Phongdorakli Rengma Students Union Thadorak Pachirolamana Haribana Kuki Khulai Pabasing Aduna Makhoi Anibu Maram Chadana Fazilaga Thamnaba Matung Tamthina Fuchai Kiba Amasung Makhoidagi Ayawba Sale Amasung Mobile Mulhawagi Thodok Adu Akan Mamongda Condemn Tawi Thawong asi Makhoigi members singi safety amasung dignity da yamna akiba pibadanatana Karbar Toduna, Wana Sel Daliba, Youth Singi Punsi Mahing the Suchauna, Akiba Pibani, Varamaduna Todok Asida Chenariba Mara Leba Musing Adu Masakando Pagalunena, Makoi Paduna Angu Betera Pigadabani, Lunena Micham Maruina Lambi Asida Jatok Sintoriba Amadi, No Magi Sandan Lambi Jatariba Singi Safety Amasung, Security Matik Chana Pigani, Habigi Chap Sabat Hazaba Adu Marilenaba, Authority Singing Makadaki Pigadabani, Victims Sing Adugidama Rengma, Students Union Chap Chana Lepi Loinana, demand sing asi Tabakta ontok trabadi, Makoigi safety amasung, dignity damak chap chaba kongtang sing lokalagani hari. Asamda Manipuri candidate ki mayukta CM Kemchan amasung MLS na campaign chathai haina DMCC na maral sirakli. Manipur ki Chief Minister amasung MLS singna Assamgi Maite candidate ki mayukta campaign tawba habisi Assamgi Manipuri singbu miraibu utpakaktanatana North East lariba Manipuri singbu thausadaba utpani haina lawi haina Delhi Maite Coordinating Committee DMCC na akan mamongda kandem tawi haina phongdorakli Chief Minister Yumnam Khemchan Singh amasung mahakaloina riba MLS singna Manipuri amasung Manipuri Assamese Committee gi ani gi marakta tokhai tana basinduna Manipuri singi marakta nushina handanaba senwa thong Delhi Maite Coordinating Committee DMCC na akan mamongda kandem tawi haina phongdorakli DMCC gi media coordinator na thadorok pachirolamagi matung ina hai Chief Minister Khemchan Masamak Manipur gi wa manungda phawa maning tamna chatpa ngamdana leriba asida Assamda khundariba Manipuri singi apamagi mayokta laiduna Manipuri singi marakta nusina handanaba sinbani haraduna Chief Minister amasung MLA mapanna jeribam phawduna Assamgi election campaign yawa lakhibani hari MLA Ibobi amasung MLA Surjakumar social boycott Touba Yaona Leppa Thingjikhre haina MC unification na phongdorakli Drug lalon babu sauk aliba MLA Ibobi amasung MLA Surjakumar social boycott Touba galunena Leppa da athingma thamle haina KCP PWGMC unification gi PRO Thingjikhre ngamana thadorpa chirolamana hari Cherolasina makatana haribana lup asina kanglai khunaibu masamo phaba tinjang kaisang dabat naharol singtana thalaba aphaba khunai ama ohena bahona ringi cherak sida politician amada masak naiba miyoi kayana drug heroin ganja and SP tablet na chingba nisagi polam kaya lalon itik torokpa amasung sagoliba asi kanglai khunai gi oina labak thibani Lupki akhanaba miyeng makhada kanglai khunai asi masama uphaba makhal amatagi mayai kabat nisa sizinadaba sana khonaba art and culture na mangjil thaba khunai ama oinaba honoring ida wabagai kendragi haragi MLA Amdi Basur Rahimna Masagi Manong Nupagalunena Haktinana Draki Lalon Itik Toramba Aduga Thawal Kendragi MLA O Ibobi Amasung Khangabo Kendragi MLA Surjakumar Okram Anina Drug Lalon Meda January ba MLA MD Fazur Rahimbu Haktinana Amasung Nakonena Sawali Basi Lup Amasung Kanglai Khunaibu Shingnabani Haina Lawi English Gani Kunithogi December Tara Hundaida Malemgi Ketelda Lupa Crore Mari Hengadaba
yaba tablet lising yankai heroin gram chaniga konana aduga inglising ani kunmathoi gi me kunmathoi da imphal gi congress bhavan da MPCC gi luching ba kaya saruk yaduna flag off tawkiba Amdi Fazur Rahimna COVID-19 amari lenana donate tawkiba ambulance number MN030037 dagi malem gi kaithel da lupa crore taramari oigadaba drug sing ko hati da phaki Amdi Fazur Rahimna drug ki lalon itik tawbada sinariba ambulance ase kanglai park ase da chawna drug lalon bada chenariba chuchampur dagi ti haupu gauba amagi mingda lebena taklibasi hanadagi MLA Bazur Rahimna kuki yauna ate phurup kaya ka pulaga chawna drug yole habisi mayek shenglei mahaki mananupa Hafazuddin na chahi kul lisingani kulhumdoi gi July 22 da mahaki Maruti Swift Desire MN 02CP 0942 ka konana malemgi kethel da lupa crore manga oigeda badra ka konana Assam police na faki maram aduna lupa crore taramari henbigi drug lalon itik tawda chenari ba MD Fazur Rahim Maralgi matu ina therapy bigi muhuta MLA o Ibobi amasung MLA Surjakumar anina hanigi MLA MD Fazur Rahimbu makhoi gi quarter lot halaga thamli maram aduna drug yauna mayai kaba nisagi potlam sing lalon itik tawbada piba ahan bechera ka chap manana drug lalon itik tawba singbu sogoli ba MLA o Ibobi amasung MLA Surjakumar okram ani social boycott tawbaga lunana bot leppa athingba thamle hari mitop singi masing hengalak le khangna census pangthokna ba honarak liba asi ekhoi punna thingna minaba matam oire haine MSU na phongdorakli MSU na chatharakliba nifutaruk shuba realization month ki manung chanangasi logi mayokta miraibak macha mitop sing changsilakpa amadi manipur gi tungi laibak haibat theme da mahairoi sing oiba painting competition ama pangthokre category ahum thokna khaidokna pangthokiba competition aduda puna mahairoi changa henmana saruyaki competition aduda category A gi oina wangkhai high school gi khangembam chandramaitei category B gi oina nongpok mahaikol gi Seram Sajita Chanu amadi category C gi oina D comprehensive school gi Bikrama Lorembam na ahanba position singlokhi competition aduga mari lenana all Manipur Students Union AMSU gi HRD gi secretary Santos Ningthojamna phongdokhibada mahairoi lub asinna thabom ama chupna chathagadaba realization manki manung chana poster campaign academic campaign street corner meeting tongan competition sing pangthokpagi manung chana ngasi gi painting competition asi pangthokpani hauzik oiraliba Manipur gi phibam maru oina mitop miyancha singna narol jangsilaktuna lamdam asibu khudum chanaba chahi kaya gi mamangdagi honaduna lagli hariba singasi AMSU nasu inglising amaga chamapan marfu gi mamangdagi hauna ngasi phawba thengkhang kaya da ihau kaya hauduna thengnaduna lagli ngasi chu Chin kuki narco terrorist singna thokaliba irang amadi mitop miyancha singna henama sing hengalak le khangna census pangthona bohonarak liba asi ekhoi punna thengnamina ba matam yaure haiki Jiribam subdivision da santi le rabaso Boro Bekra subdivision di santi le tri maitei sing changmangamdri Jiribam district ki manung da subdivision ani khaidoktuna haibadi Jiribam subdivision amadi Boro Bekra subdivision haina khaidoktuna lei Hariba subdivision ani asida gram panchayat ahum sut leiri adubu Manipur da tholiba chahi ahum pharaba irang asida Jiribam district pumbagi oina santi leire haibadi yadri hauzik santi khara hanjilaliba asi Jiribam subdivision asi khaktani aduga Boro Bekra subdivision da di santi leitri subdivision ani asigi lona bada buffer zone thamduna maitai sing chathok chasin tawba ngamdana leiri maduna Jiribam district asida mahosagi phibam da hanjinduna santi oiba district ama oire habiji langini haina Jiribam district gi praja section kayadagi phundorakli pauche asina phangba paugi matung inadi chief minister Y Khemchana handak Jiribam khongchat asi Jiri district ki pumbada leriba tongan ba communities singna taramna opa mapung phaba CM gi khongchat ama haibadu oire maitei kuki mar hairiba community ahungi miyo Singapore chief minister ga hakthina unaduna wari sanaminaduna mahosagi phibam da hanjilaknabagi afaba lambi amasu chief minister na yalamba asibu thagat phongdorakli adubu laibak thibadi chief minister Y Khemchangi khongchat asida Jiribam subdivision habidi Jiribam gi mayol khaktada koina chatuni yengsilamlaga hauji buffer zone thamduna changba maitai sing changma ngamdanuna leriba Boro Bekra subdivision da changduna mafam adugi hauji wariba phibam hakthengna na yengsen biram daba asibudi pendaba habadu oire hari
Sanaroi amana khwaidigi maru oina lebak ningba sanaroi oigedabani haina RK sanayamana phondokre. Sanaroi amana khwaidigi maru oina lebak ningba sanaroi ama oigedabani lebak ningdaba sanaroi adudi tung koina sanaba ngamloi haina RK sanayamana phondokre. Wafam asing asi Social Welfare Congress SWUC Khongmangi ground chatharakiba Nipasuba Thingujam Ombi Nganbi Debi Memorial Football Tournament Inglisingani kuntaruk losinbigi thoramda mahana phondokibani. Social Welfare Congress Khongmanna sinduna punna team tara marina saruk yaduna chatharakiba tournament adugi ngasi losinba numita RK sanayamaga loinana Thongzu AC da mirep oigadoriba amadi tournament asigi sponsor family Thingujam Oxford Social Scientist Dr. Danabir Laisram, SKTV founder, chief editor, and Phillips, SWC Common President A. Birendra Chingba Miyokayana Mitunglen Sing Oynesar Yaki. Thorum Adukamari Lenana RK Sanayamana Fundokibada, Sanaroi, Hibasi, Asina Sanaroi, Amabu Sanaba Kaktanatana, Sanaroi Amana, Jane Gadaba Maguna Du Jangadabani. Maray Bak Nushidaba Sanaroi Amana Tungkoina Sanapangamloy Sanaroi Amana Mahaki Club sponsor Amati Marilene Bakayage Mingchet Purak Badanatana Lebag Asigi Mingchet Purakadabani Manipurasi missing Yamzadrabasu India Kaktanatana Malemgi Oina Masak Tokwa Sanaroi Kaya Putopangamli National level Kaktanatana Olympic top medal Lobangamba Sanaroi Putokliba Asimag Yamna Choktok Joningaini Football Gilamdasu India Gil Lairiba Maming Lairaba Club Kudimakta Lamdam Asigi Sanaroi Kaya Amasu Yawi Haina Sufondoki NRC Pangtonaba UNC na PM da memorandum Thingjikhre Lamdam Asita Lairiba Mitop Sing Masa Khandoktuna Maramda Halan Kigadabani Affected communities sing da Mathau Taba support amasung relief pigadabani loinana NRC natraga population commission lingduna logi kuthangda state asida ain kana changsilakiba illegal immigrants sing asi check tawnaba mechanism ama putokadabani haina UNC na Prime Minister Narendra Modi da memorandum pisinuna Thingjikhre UNC gi makedigi PM da pisin kiba memorandum aduda yariba warol singdi maru oina Manipur Yaona North East India da ain kana illegal immigrant kya changsiliba asida Atubam Yengchangbiyu Prime Minister gi Assam Khongcheta illegal immigrant gi issue asigi matang da phongdokiba wafam kaya adu thagat pa phongdoi adubu atopa North East state sing maru oina Manipur da lapo matamdadi hiram asigi matang da tumina laishili lamdam asigi demography da chaithing pi batanatana indigenous communities singi right amasung identity da akiba piriba illegal immigrant ki issue asigi matang da uniform oiba mongda tangai fadana thabak toba mathau tai haiki NRC Pangtonaba UNC na PM da memorandum Thingjikhre Lamdam asita Lairiba Mitop Sing Masa Khandoktuna Maramda Halan Kigadabani Affected communities sing da Mathau Taba support amasung relief pigadabani loinana NRC natraga population commission lingduna logi kuthangda state asida ain kana changsilakiba illegal immigrants sing asi check tawnaba mechanism ama putokadabani haina UNC na Prime Minister Narendra Modi da memorandum pisinuna Thingjikhre UNC gi makedigi PM da pisin kiba memorandum aduda yariba warol singdi maru oina Manipur Yaona North East India da ain kana illegal immigrant kya changsiliba asida Atubam Yengchangbiyu Prime Minister gi Assam Khongcheta illegal immigrant gi issue asigi matang da phongdokiba wafam kaya adu thagat pa phongdoi adubu atopa North East state sing maru oina Manipur da lapo matamdadi hiram asigi matang da tumina laishili lamdam asigi demography da chaithing pi batanatana indigenous communities singi right amasung identity da akiba piriba illegal immigrant ki issue asigi matang da uniform oiba mongda tangai fadana thabak toba mathau tai haiki Jiribam district asi modern district ama oinaba Manipur lengang thabak paikhalagani haina Chief Minister na phondokre Numit humnegi Jiribam Khongcheta ngarang National Highway 37 Imphal Jiribam lambida leikhagi sarukta chatuna hauzik Jiribam da leiriba Chief Minister Y Khemchana ngasi Transport Department gi makhada Jiribam da leiriba Jiribam Interstate Termination gi Foundation Stone hunbigi thoram pangthokani haina toramba adu pangthokidre thoram adu kamari lenana Chief Minister na mafam adu da tinkiba miyam da phondokibadi Jiribam district asi modern district ama oina semganaba Manipur lengana thabak paikhalagani lenena Jiribam Interstate Truck Termination gi sengwa sagatpagi thabak paikhakadoriba asigi matangda mafam asida atai chakot thorangi thabak paikhatpa yabage lenena tourism gi mari lenaba
ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯅꯔꯁꯤꯡꯒ ꯇꯥꯟꯅꯔꯒ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯛ ꯇꯔꯃꯤꯅꯦꯁꯟꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯁꯤ ꯁꯤꯑꯦꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯁꯔꯨꯛ ꯌꯥꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯑꯃꯁꯨ ꯊꯥꯈꯤ꯫ ꯁꯤꯑꯦꯝ ꯈꯦꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯟꯗꯝꯗꯤ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯗꯔꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯦꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯃꯣꯗꯔꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯁꯤꯑꯦꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯣꯟꯁꯟ ꯔꯥꯖꯀꯨꯃꯥꯔꯅ ꯏꯟꯗꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯨꯒꯗꯧꯔꯤ꯫ ꯏꯇꯂꯤꯒꯤ ꯕꯣꯂꯣꯛꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯐꯤꯜꯝ ꯑꯥꯔꯆꯤꯚꯁ (FIAF) ꯐꯤꯜꯝ ꯔꯦꯁꯇꯣꯔꯦꯁꯟ ꯁꯝꯃꯔ ꯁ꯭ꯀꯨꯜ 2026 ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯖꯣꯟꯁꯟ ꯔꯥꯖꯀꯨꯃꯥꯔꯅ ꯏꯟꯗꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯍꯨꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯨꯒꯗꯧꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯐꯤꯜꯝ ꯑꯥꯔꯀꯥꯏꯚꯁ (FIAF)ꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ FIAF-ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯌꯨꯔꯣ 1,100ꯒꯤ ꯃꯊꯛꯇ ꯁꯦꯟꯐꯝ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯀꯣꯔꯁ ꯑꯁꯤꯒꯤ ꯐꯤ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯚꯦꯜ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯃꯛ ꯁꯦꯜ-ꯊꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯔꯦꯡꯃꯥ ꯅꯥꯒꯥ ꯑꯅꯤ ꯐꯨꯈꯤꯕ ꯑꯃꯁꯨꯡ ꯑꯌꯥꯎꯕ ꯁꯦꯜ ꯃꯨꯜꯍꯧꯕꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ RSUꯅ ꯐꯣꯡꯗꯣꯛꯂꯤ꯫ NRC ꯄꯥꯡꯊꯣꯛꯅꯕ UNCꯅ PMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ MLA Ibobi ꯑꯃꯁꯨꯡ MLA Surjakumar ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯌꯥꯎꯅ ꯚꯣꯠ ꯂꯦꯞꯄ ꯊꯤꯡꯂꯦ ꯍꯥꯏꯅ MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫